Lakhipur online putok saba Mars ki tang kuni thoi irai numit ki Khomjinba Pao tabirase ahan pada maroi pa pao lakliba Mars ki tang kunthra mathoi leibaka sigi bank kudingmak nongmaijing oirabasu bank khangna na bakhangan khre hanagi MLA Dilip Pal yauna apun bamioi lising amaga changma ga mapan BJP da join tawkhre Manipur ki sakna raba isai mayak iba thangjam kora laikidre SSB interview pass tawrakraba namairakpam binispu taramna okre Lok Sabha Mikal ki mangoina na jiribam gi disina luchingba khangbo mana polling station singi pibam kupna yengsin kre jiribam block ta achoba selep sembagi tharom pangthokre amasung numit ini chutna pangthokadaba sports academy Lakhipur na silangba volleyball championship amasung lamsang lamjel lusin kre Hauzik mapungoi pa pau tabirase lagliba Mars ki tangkunthra mathoi leibaka sigi bank kudingmak nongmaijing oirabasu bank khangna na bakhangan khre chatliba selthum chahi gi aroiba numit oibana leibaka sigi bank kudingmak lenga ki amadi atei thabak thorom sing pangthokpa yana na ba Mars ki tangkunthra mathoi nongmaijing numit mahusagum suti oiraroi haina RBI ki paw amada hairi Hanagi MLA Dilip Pal yauna apun mamioi lising amaga changwa ga subna mapan BJP da join tawkhre ngarang mantri Pijus Hazarika yauna silchar da pangthoki ba thoromda hanagi MLA Dilip Pal ga loinana mahak pu saugat pa mioi lising amaga chama BJP da yauki thoromda wa ngangladuna laklib Lok Sabha Mikal asida Barak Tampak tigi sit ani Pradhan Mantri da khudol tamlakani haina Sri Hazarika na paumising da phongdokhe মই ভাবো এবাৰ ৰেকৰ্ড হ'ব অসমত 13টা সমষ্টিত বিজেপি আৰু আমাৰ মিত্ৰ দল জিকিব আৰু কংগ্ৰেছ নাইকিয়া হৈ যাব घर वापसी हो तो अपना ही लोग था मिसकम्युनिकेशन हुआ था वो लोग बाहर चला गया था आके बहुत खुशी हुआ है मैं सब लोगों का फेस देखा हूँ मुख देखा हूँ सब लोग काफ़ी खुश हुआ है सबको मैं दोबारा यहाँ में हम लोग योगदान किया आज से सब लोग एक साथ मिलकर बीजेपी को और मजबूत करेगा आज 1509 জন ভারতীয় জনতা পার্টির কার্যকর্তা পুরনি নতুন পুরনি মানে মহল লগতে মোটামুটি 1100 যে ল'ৰা ছোৱালী কৰ্মকৰ্তা আছিলে ইলেকশ্যনৰ টাইমত তেওঁলোক আকৌ মানে প্ৰত্যাৱৰ্তন কৰিছে পাৰ্টি এই 15 জন और बाकी 300-400 अपना नতুন न्यू मेंबर फ्रेश मेंबर मैं तो घर वापस पहले हो गया 2 महीना पहले अब मेरा जितना सपोर्टर्स है जितना हमारा सहयोद्धा थे ये लोग को मंत्री डांगोड़िया हमार पार्टी तनिले अब मैं तो बहुत ही खुश हूँ क्योंकि इन लोग का बिना मैं तो मेरा कोई अस्तित्व नहीं है Saknai raba isai mayak iba thangjam kora ngarang ayuk pung nipan makhai taba matamda masagi mayum wangkhai thangjam lekai da lekhidre lekhidaba matamda masagi chahi 68 sukre mahakna lekhidabada maigai kaya dagi awaba phongdong nakhre SSB interview pass tawrakraba namairakpam Binis Singhabu mahaki poknafam kasargi sonai mongolpur da taramna okre Mars ki tang kunda mahaki sagai amadi khungangi miyamna mahakpu joragul keithil dagi dhunbel jaiduna mongolpur khun sinbathungna chatkhi matungda namairakpam jayante gi sangai da pangthokiba haraute amba phongdokpugit miphamda potharaba oja mutum singhajit mutum kunjamhon KH Rajan, TH Manihar, Amadi, M Chanmani na chingba miyoy singna dais tapam ki. Namairakpam binis ki honaba kanbagi matangta dais tapam ki boja singna wapam kaya marom phongdong na ki. Mahak Officers Training Academy kaya da training loirapamatung Indian Army da Lieutenant oiragani. Panbayay Namairakpam binis Kasargi Sonai Mongolpur dagi Subedar Namairakpam Bipin amasung Sipra Singhagi machanupani. जिकी मतलब से गवर्नमेंट सु मी पामी मोय प्रेफर तो रेंगांग चिंग लाऊ चाकरी केना तो लऊ है नको तो हंजिक क्वालिटी मोय पामी हंजिक क्वांटिटी ओवर क्वालिटी दो हाई दो क्वालिटी मेन मथौ ताय तो टेक्नोलॉजी से तो जाम चाव रे को अदुई मतिंग में मोय सु जाम पामी अंगांग चिंग लाऊ है नको तो हंजिक अंगांग चिंग दा इना हाइबदी कि अफवमी ओय अहन बा अफवमी ओय मथौ ताय अफवमी हाइदि मी पनो की वारी सुना बा हाइबा अहन अंगांग खा फजना वारी सुना हाइबा मसाना मसागी ड्यूटी खंगबा मसाना मसागी लायक पाजु फजना पाबा अतई पोतो छु तौबा बट पोत पुनौता मतम दिबको दो हंजिक अंगांग दुना अफवामी ओदि माइ माका अपॉर्चुनिटी मैम लागनी
angang duna phadi ma mi atai khangna gani mi ahan khangna gani angang khangna ni dumana opportunity lakani ko do cd ama aina odi cd exam amani sumana ma'am exam le apha mi odi ma khangani karam exam phai karam exam phatena do government na pirapagi matung ina angang sina masada thabak toraga ni main haibu army da officer changbai tamakta ssb interview thaba me thotai adu do recommend hai akoina hadi select oibo do recommend kauri do recommend oibo kangbu do medical ka loiraga moi select oibo matamda merit list thoklaga adu loiga moi as a lieutenant ahanba dago kori directed appointed gazetted officer lieutenant te hona moi dum select oini indian army da adun mayamna pe mafamda aina khuju tawna khuramjari hoi life ta angang ama sem bai se matam di changi adugi mathak ta su angang dugi position khara su lai aina semning aina su angang gi position jadradi sem ba su jati adugi mathak ta achika lurba ama su lairi aina hek semning aina engona di sel lai tabam matam su yaw hoi masiga loina na khoi sel si chu jam na mathau tai asi jauna de aina semning aina chu jaha mathau matarak pada ase tau ga na di ngam ma de khaji kharak wai dosu magi wakhanda kari khaliba ase mama pa du su ning di han ba jati am to hai hai jam ngai ai gi wena khwadi pen bai bu khunsiga asigumba anouba aikoina khangdaba lambi ama khaki oina khwadi gi wangba level da khwadi wangba ise wali loi maton di lom ja ponte koi yamba tarona hai gre yam phasagra wani ni khara maton do johoni ai su hai durimi ado sima khak yam nunga kudani loro khomjari isa amigi dhamakta sumaina akoi punamakna pulaga tawba se isa se jam lui punamak se isa pongna ni tani dum diorga isa gi phana ba magi sem bai se yam thina lurba daitto ma khoi mama pa oibagi oiramya ba asi khalaga yam thina nuksi jai ite meu ta do yam thina thagale ngarang sagul se nimita Bharatiya Janata Party Lakhipur Mahila Morcha Mandal gi oiba mifam ama Kasar Fulartol Radha Madhav Mandir ki mandopta pangthoki bagaloina District President Mitra Roina Maira Chokat Piduna Thorum Haudokhi Lakliba Lok Sabha Mikalda BJP ki mirep oiriba Porimol Suklabaydabu Mai Pakhanduna BJP lenga kasibu hena mapangal kalansi haiba wapam Lakhipur Mandal Mahila Morcha ki President Kabrabam Anita Devi na phongdokhi mifam asida District President Mahila Morcha Mitra Roy District Vice President Silpi Datta District VP Ranju Sinha District General Secretary Papli Kormakar District Co-Convener Anita Hizam Amadi Ward Commissioner Kailani Dattana Chingba Miyoi Singna mipamatu saruk jakhi loinana handakta Mars ki tang 13 Siptila da thokiba thamoi sokpa thodok amari lenana nupi adugi yumda chatuna XZPC Gabrabam Anita Debina nungaitaba phongdokhiba loinana sel gi temgang piramkhre haina Lakhipur Mandal Mahila Morcha ki convener Bina Devi na paudam lakli Lok Sabha Mikal gi mangoinana Jiribam gi DC Sri Krishna Kumar IAS kaloinana SP Jiribam A Ghanashyam Sharma ADC Jiribam TH Manoranjan Singh amadi ZEO Jiribam Thaudam Amurasi Chanu MES na luchingba mioi kangbo ma ngarang Jiribam gi polling station singi phibam koina chatuni jengsinki matungda paumi singda wangang laduna Jiribam gi DC na hai as per the direction of Honorable Election Commission of India and Chief Electoral Officer Manipur along with our Superintendent of Police Jiribam and GDO Jiribam, we have started physical inspection of all the polling stations. So far we have visited 9-10 polling stations just to ensure the polling stations are in good condition where we can ensure the smooth conduct of a poll on the date of 26th April. So while visiting, we are also checking the assured minimum facilities like a ramp, which will be utilized for the PWD voters while they come to cast their vote. So they have to be provided wheelchairs and some booth assistant will be also there who will be assisting them too, so that they can go and cast their vote without any hindrance, without any obstructions. Along with, we are also checking electricity and a toilet for ladies and for gents. We are also checking the condition of rooms where poll will be casted. So wherever there is a shortage of anything, we are in touch and we are going to work so that all the shortcomings can be fulfilled and
on the day of poll, it can be conducted in the smooth manner. In the same time, we are also interacting with the local BLOs, those who are for the particular polling station. We are having also interaction with the headmaster, headmistress, so that they can also extend their cooperation for the successful conduct of election. Thank you. Jiribam District ki Babupara Laiba PWD Guest House ta Manipur State Rural Livelihood Mission MSRLM Department of RD and PR Government of Manipur na sinduna Jiribam Block ta Cluster Level Federations CLF sembagi thoromama ngarang pangtokre thoramda District Mission Management Unit Jiribam ki District In Charge Thongbam Lenan Jiribam District ki Block Mission Manager Wahengbam Premchan amadi District Assistant Accountant Wangkhem Pramojit Sarukjaki haina Jiri News Network tagi phangba pawasin hairi CLF form toba asigamari lenana District Mission Management Unit Jiribam gi District In Charge Thongbam Lenana sumna hai masi widely memorable wagado numit ama apai Jiribam block amasung Jiribam district ki oina su ahanba widely sawba widely highest level of federation aibdare CLF cluster level federation same nominal asise akoina cluster level federation habse same bagi mathau tare habse block khumina matunda asi seminare aduga masi lising amaga sawa akoi Jiribam block sadariba household lising ama sawa na saruk yaraga widely sawba federation ama form tawjadu Thoromasida Saruk Jakiba Jiribam District ki Block Mission Manager Wahengbam Premchan na hai Tumam sata ahen bama athoi bama Jiribam Block sida aduga Jiribam District sigi su ahan bo ina nupi sing de ba khwaidai chaw basina ai gi sinphamda aina sujari baduda hena chendhok lambi lairakpa hena khusuman hena phangakpa Jiribam sida wata badaba nupi singa porakpa nupi sing de oiba khwaidai chaw ba federation ama akoina cluster 11 federation belep tara nipangi ngasi phawada makhoi singna semaga anouba asamaga loinana nupi sing dagi oiba khwaidi chawba organization haitare akoigi cluster 11 federation oiragani Numit nini chubna pangthokiba Sports Academy Lakhipur na silangduna South Bora Complex Minakanti Part 2 ta pangthokiba Lakhipur Open Volleyball Championship amadi lamsang lamjel ngarang luisinkhre chahi tara manga makhagi oiba lamsang lamjel nupamacha ki kanglupta pinipamacha Minakanti Part 1 na ahanba O Bibek Montera Purnani suwamana aduga A Dipen Anwar Parna ahum subamana lauki aduga nupi macha ki kangluptana Y Lakshmi Jiri ningthembam na ahanba mana TH Inungan Bichanu Haisnam Lekai Singirbonna Anisubamana Aduga Y Ritubala Singha Haisnam Lekai Singirbonna Ahum Subamana Lauki Lakhipur Open Volleyball Championship ki final da Sports Academy Lakhipur na Binakandi Part 1 ki timbu straight set ta maithi anduna Sports Academy Lakhipur na champion oiki Bisal Singhana best player gi mana fangke Manamathum yentukpagi thoromaduda Sports Academy Lakhipur gi VP H.P. Joy All Kasar Sepak Takraw Association gi Chairman R.K. Sanahal Waimani S. Ibomcha amadi L. Ibongomachana Dice ki leiteng oiki haina Sports Academy Lakhipur gi General Secretary K.P. Joy gi Cherol amada hairi Kangan Jabama Healthcare amadi Paramedical Science da University Grants Commission na Sakhanglaba Chahi amagi Diploma Chahi anigi Advanced Diploma aduga Chahi ahumgi Bachelor of Vocation Course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lingsimbirabu natraga mobile number 93957324560 of Honobio
Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Kangan Jabama Tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GD CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawba oigani admission fee free oigani Akupa marol gi damak Kasar Lakhipur Ward number 9 da leiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu Aroibada maroiba paw amukhanna Lakliba Mars ki tang 13 leiba ka sigi bank kudingmak nongmaijing oirabasu bank khangna na bakangan khre Hanagi MLA Dilip Pal yauna apun mamioi lising amaga chamgaga mapan BJP da join tawkhre Manipur gi saknairaba isai mayak iba thangjam kora laikidre SSB interview pass tawrakraba namairakpam binespu taramna okre Lok Sabha Mikal gi mangoina na jiribam gi DC na luchingba khangbo mana polling station sing ipibam kupna yengsin khre Jiribam block ta achauba CLF sembagi tharom pangthokre amasung Numit ini chutna pangthokadaba Sports Academy Lakhipur na silangba Volleyball Championship amasung lamsang lamjel lusinkhre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare